Tabiriba khwai pumnamakpu ekai khumnaba utchabaga loinana Dinesh Moirang Story Time gi maikaidagi ahanba maktada nulukna khurumzari channel asibu nungsibidona support tawiu sanbidona like share subscribe tawbibaga loinana bell button icon adusu on tawiram masina channel asigi anaba wari sing thagalakpa matamda adongi phone da notification laknabagidamaktani Ngasisu mayamgidamak Sudhir Naoroibam gi Ningthoukaba Numit short story prize phangkraba wari ama puduna lakchari hauzik taminarase Louri Chatlibi Phingang Ellibi Eteima nangbu kadaidano Chinkraba miraktuda aibu kaya yamna kaukrabano aina tamandabadagi oibatai isada pairga khamlakhibadu yengthoklubada nupi ama onthokna haraujana mamit mana tathak aibu yengduna leiram nupi du khangnanaba hotnabada ai ngahak matam lauki khanglakpa mikupta isa khangalamdana chinbandagi khangthok thoki itaima piktak sengtak ke bananba pamjakhraba paksu pakjagraba itaimabu aina kauthok magi mamaidu mahingna thalle mahing singdu kupsindaba yadrabagum tharaba ake amogi laiteng singna taisinduna karino phibam amadani aina itaimabu khangbasi masasu yamna noithoklamle inak nakna leiramba hotel amada haunaruba tawdana sangminne sa thakandaba aina cha kauki nangdi karimata honglamdedana itaimana hairei nang unabase kaya da nungaikraba itaimagi mobile da call ama lai call du kakhatlaga itaimana hanglai imadi kamdauri khara sole itaimabu kamdauri ge lairi sinindana sarigi phibanduda mitlu anidu napthokpagum taithokpagum tauraga makha tarai imadu aina hanglai khara tamu call amaga amuk lai handakti itaimadu haugattuna thoki wari sanaki ai bazar da laye kadai da haiba ai inaw amaga wari sanari ngahak ai kho aingonda amuk onsilai nangbu kamdaurige kadai da chatlubano aina khumba nangdringaida itaimagi mobile da call amuk lai call du okluraga taha engonda hairi bobi kono unarasi itaima khara chille hobe hotel manager gi manakta changkhraga thakpa loidriba chagi paisa du pinaba tauki aina ai pige honabadu khamlaga amuk unakisi hairamlaga miyam marak aduda itaimadu tinki sahi kayamuki matungdani ngasi itaimaga unaribasi mekup kharadang unaba oirabasu magi chillaba matamdugi manungda macha anidugi maramda soidana hanglakkani khalluban adu hanglakkhithi thamoi kallibra natraga mama ama oibagi adhikardu leitre hairibara ima budi hanglakhi hoi imana itaimabudi luna tawjakhibani itha thajadana itaimana taichau amasung machanupa ani thadoklamlaga nupa amada chenkibaduda imadu ngaubani mangledana sobha aigi imau sobha mangledana imadu ahal khangoi oisin khibana manu hundoklama macha ani amasung taichaugi wakhaldani taichau hairibasi aigi yumlonaba iyamba amani aina khanglakpada taichaugi baba leiramdre machin manausu ani sudre ima boka makhoini khaktani yumduda leiribadu makhoigi chaurba inkoldu aikhoini dadi pisak pikhi sambal khadaba yum anigi sumangdusu phana sanglibani paklibani adubu madusu aikhoini dadi kayada pikraba mirol yamjadaba imung anigi laknaba waraba nupa masa ani haibadun aikhoinina thongdaba leite sokdaba leite aikhoigi imungda taichau chaurakpara taichau hoigi imungda ai chaurakpara haibasi wahangdi oiba yai haibabu pakhum pigadaba midi
leikaiduda kanasu leite. Aigi angang oiringai punsigi ayamba sarukti imagi nangandagidi taichaugi nangandana hena leiki haibasimadi imana hek hek ningsinghalli aibu. Taichau iyambani marupni pumnamakni mabuk tappa pukchel chauba hiram khudingda aige sumot manaba iyambasigi khwaidigi sathiraba satrangi lamba ama hairagadi aini. Aina angang nina khara toina hanbagi khudong chaba lauraga aina satrang hek hek thoibada mamit mana laukthokduna ngangduna hairakani. Phai phai nang haujiki mupto mathang amukka tawro khang. Tasengbadi aigi satrangi lauksing sidi mangondagini Sicilian Open, Queen Gambit, Morphy Attack, Troitsky, Rinkena Chingbagi Endgame Study na Chingba Yamkre mana ingonda takpiriba. Imabok na laikidabadu Taichaugi BA Parikha manungdani. Imabok to masagi ingkol da thokpa aduga ataidagi tikpa insang na pising khoiramban kaithelda yonban numittu khara thengkhibadagi hankhigada gari thidok thizinda ahal oirabi mamit mana phatrabidu kanglam chelamgani sipai gari na thengbani hai thombani hai hospital phawbudi yoramlaga imaboktu adum laikhidre. Taichau mapung phana BA gi parikha thakidre makha tana parikha thanabasu honakhidre. Naitom tabagi achikpa marakta hainingba matta leitraba mi amagum leiba magi matawdudani imana mamau thibagi wafam kanna khalakhibadu. Imana aingonda Taichaugi khangna chanaba kana leibagi hangi mabuk phakraba iyambasi mabuk sului. Magi mafamdagi maga khangnaba lei natraga leite khangba haibasi laina thokte. Tabugi budi laikai koidaba ingol sambalda thawai yaujaba misinabu kana khangna chanarugadagi. Imagidi masana khangna poraktrabadi khuchabi mamau thirage asini. Thisu thiki mase Taichausu khangi. Kaina thangda imagi thainagi mamanabi amagi machanupi haina singnaduna mangol kadringaida amuktangdi nasak nasa khangna ho haiduna kanna taknarakpa matam adudani Taichauna Eteima sobha porakhibadu. Imana harau zakhibana mahani tas nupa haisidi asinidana laikai su pumnom nomi kadaino thasi numisida punima ama pore haidubu. Taichauna Eteima sobha porakhiba numittu thasini Eteima sobana punima oiduna pumnamakki maithongbu ngalhanki. Eteima sobha mi picturebasu mapung phai phajai. Luhongbagi matam lepnaduna leiringai manungda Eteimagi nungaitaba pau amakhak kadomdagino imana taru. Hanana nupi angang leiraba amada Eteima sobha cheluri. Taichauna karimata khangaudrabra asin. Mi siningai oirba pau adubu imana kanadagi taruriba. Phanamak achumba pau oidunasu manembok oidawriba mi adura adumba pau adu tamba haunabara. Aina kanthoktu na hai ma mi na kalaktuna haijillibani thazarun. Imadu ipen penjade kananabu sitra leibibu mamau oiningadagi. Luhongbadudi soida ngamdana pangthokhi haibabu kuzaba yakhiba imagi maithongdudi nganpham thokpa changdagi hena maksinki. Minam sori tatpatpu khamthengna hangoijabi imagi mafamdagi aina chingnajagipadi noma natraga noma imagi nungaitabadu Eteimagi mafamda phongdoklugadra haibasini. Adubu tapna miyok michan phabi Eteimagi sebada kauthokpa amasung ngakpiba haiba imagi minungsina lupkhiduna manemgi yajakhrabi mamau haibado Eteima sobha oiki. Eteima private school amagi ojani laisaringaidagi tawjaraklaba thabakni angang ahaldu poklaba matung noma Eteimana thabak satkadabagi make semduna leiringaida Taichauna make semnaba napot na chei leibagi gari baragi bhaw konadaba nangi tolop tubu kanadi toktho angang senaduna layu kaina haruramale. Eteimadu mafi tanhong honglaga imana chak iliba angangdu prap laklaga tap laure. Imadu ingak ngakre. Karino ne masibo angangdu chak hareni ne.
Eteima kap ngang da hairi. Ima, aibu thabak toklo angang lauduna layu hai. Kanana. Eteima khumde sut tauduna lay. Kari no haina raba matungdani iman. Taichau da lau kibadu. Chauba, ima uda kari haiba. Isubu, nakoi da senabiyu haibara. Taichau du isi na nok laga imung dagi thorei. Aina phagi tauraga. Karigi phagi. Imana taichau bu chahitli. Ima uda adumna matung manau phagi. Taubaya de khanglabara. Eteima du angang macha dauna hik kap thorei. Imana themduna nauduna thabak chatlanki aduga nungsina sonja hawi thida mapi nauriba mi oiroi dauri Imana mamai leithokhibaga taichauna ingonda sonthangna na hairei ekhoi idomcha sidi nataimana phajana sumat kre heibo Taichau gi thabakti ingkhol koibani chaurba ingkhol dogi matam gi puthorakpa ensang na pidagi sagatliba paisasi khajik kharaki natte Ima bok leiringai dadi aduk yonja sariba haibaduni Eteima laklaba matung Taichau na yumda lengdana leiraba matam asidadi ingkholda maipuna na hotnaba ngamle kaithel da thabagi thabaksu lalonbi singna makhong na thongna lakcharbanina wafam ama oidare sarkar gi thabak taude haibagi jinta Taichau da leite satang sana na aina hai paisa dubu kadai da thamge hairibano Angang haira pikli karamadi leiba yaida Taichau na khudak ta khumlai santi hona bara inak nakna angang iruzariba Eteima na isi na noklaga aingonda hairi Nang Taichau da karnungi wa ngangluriba nangse onthokpani sangari leise hayune pangba haigumdana Taichau na itap na hairakpani sanbi amatabu lainingi Eteima du machuk paiki Apikpa imung nungaiba imung haibasida Taichau gi imung yauroidabagi maram leibra Asuk nungairiba piklaba imungdu anisuba masadu poklaba matungdadi Pukham tengot thengnabagi makhol taba haurakhi Laiminarabadi chapu uyanda bhaw ketnai haibaduni khalloi toisilakpadagidi kari taurabano asini Hanglurabasu isam chamba imung manungi wa oina tawi Khudam oina Eteima na thabak halakpada Taichau na sak thongdunaga leiramlabadi Eteima du sawuna mahan Kari nupano asukna na sak thonglisibo Aina halaklaga thongjagadaba mareire Aibu halaklaroi mangai Amukna satrang kanna sanaringaida Eteima na pipi kamlaragani Khudai amanbaduga satrang du ungduna kharalei Ingkhol koirabani haiduna kharatau Hayeng angang singsina chawraklaga laitum thugahenduna leiba yagadoribro Nongmana sumangda harauna sanajariba machadu phugani He nangsu napadona luwaw phuawdona leige hairibara masi hairaga ayingba isingdu haijillaga angangdu iruzaribani haiduna tawgani angangduna wawa kapkani asigumba kayani Taichau gi piklingaidagi hainarakraba thabak khara lei Kolik pheng chamba wairam sit chengba phiju phijamba nupagi nupigi sinpam haiba ama leitana leikidraba ima boktuna Taichau da tambirakrabani miro leizadaba imungduda maduna chawrba mateng ama oirakrabani adubo Eteima laklaba matungdagidi hainabi sinpamni haiduna su Eteima na tawjagadaba thabaktudi Taichau na karamna tawrugani hoi chak ising thong thakpa masagi Phi macha machu khara sudok chamthokpana chingbadi Eteima laklaba matungdasu Taichau adum tawjai Tolop yamba yamdaba Eteima na thabak chathokpa haibadu oirabanina imungi thabak macha machuda mateng pangnabani haina khandokpa yai masidi haunaina Eteima su hanadi karisu hairamba natte adubu oirakliba matawsidi karino haurakpadadi phanadum nungairoi oina jaribani madudagi sum makha tarakpadudana khandoklui kaisu leitaba wani aduga hujikti imana lona nungsa thijaribadi adungai Eteimagi taningdaba paw ama leikibadu Taichau na khanglabra asini adubu mafam khangdaba wafamduga mari leinaba oinadi ude isau langlibasi Eteimani
ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯇꯥꯏꯆꯧꯅ ꯌꯨ ꯉꯥꯎꯔꯒ ꯊꯃꯣꯏ ꯐꯨꯛꯅ ꯏꯇꯩꯃꯗ ꯍꯦꯛ ꯍꯦꯛ ꯍꯥꯏꯔꯛꯄꯁꯤ ꯇꯣꯏꯔꯛꯂꯤ ꯊꯋꯥꯏ ꯋꯥꯖꯔꯕꯤ ꯏꯃꯥꯅ ꯁꯣꯟꯖꯩ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯨ ꯏꯃꯨꯡꯁꯤꯕꯨ ꯂꯥꯏ ꯐꯠꯇꯕ ꯆꯪꯂꯕ꯭ꯔꯥ ꯍꯣꯏ ꯂꯥꯏ ꯐꯠꯇꯕ ꯆꯪꯂꯦ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯀꯔꯤꯕꯨ ꯍꯥꯏꯒꯅꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗꯕ ꯑꯃꯗꯤ ꯂꯩꯔꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯁꯨꯝ ꯃꯌꯦꯛ ꯁꯦꯡꯂꯛꯏ ꯑꯩꯅ ꯏꯃꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯃꯟꯒꯤꯗ ꯑꯔꯣꯏꯕ MA ꯄꯔꯤꯈꯥꯒꯤ ꯂꯩꯔꯤꯉꯩ ꯃꯅꯨꯡꯗꯅꯤ ꯏꯇꯩꯃꯗꯨ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗꯨ ꯑꯉꯛꯄ ꯄꯥꯎꯗꯨ ꯍꯦꯛ ꯇꯥꯕꯒ ꯑꯩ ꯌꯨꯝꯗ ꯆꯠꯅꯤꯡꯈꯤ ꯑꯗꯨꯕꯨ ꯆꯠꯈꯤꯗꯦ ꯏꯊꯟꯗ ꯈꯪꯖꯔꯛꯏ ꯑꯩ ꯇꯥꯏꯆꯧꯕꯨ ꯎꯅꯕ ꯉꯝꯂꯣꯏ ꯃꯍꯥꯛ ꯏꯀꯥꯏꯕꯅ ꯁꯤꯅꯤꯡꯂꯝꯒꯅꯤ ꯑꯩ ꯃꯥꯕꯨ ꯎꯕꯗ ꯀꯞꯀꯅꯤ ꯄꯔꯤꯈ꯭ꯌꯥ ꯂꯣꯏꯔꯕ ꯃꯇꯨꯡꯗꯅꯤ ꯑꯩꯅ ꯇꯞꯅ ꯌꯨꯝꯗ ꯂꯥꯛꯄꯗꯨ ꯑꯩ ꯎꯕꯗ ꯇꯥꯏꯆꯧꯅ ꯍꯥꯏꯐꯦꯠꯇꯪ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯁꯥꯇ꯭ꯔꯪ ꯍꯩꯕꯗꯤ ꯅꯇꯩꯃꯅ ꯍꯦꯜꯂꯝꯂꯦꯍꯦ ꯚꯥꯏ ꯃꯈꯥ ꯇꯥꯕ ꯏꯇꯩꯃꯒꯤ ꯄꯥꯎ ꯍꯥꯏꯕꯕꯨ ꯁ꯭ꯀꯨꯜꯒꯤ ꯒꯕꯔꯅꯤꯡ ꯕꯣꯗꯤꯅ ꯏꯇꯩꯃꯁꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯨꯁꯨ ꯁ꯭ꯀꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯑꯁꯤꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯁꯥꯡꯂꯕ ꯃꯇꯝꯁꯤ ꯏꯇꯩꯃꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯦ ꯀꯥꯎꯔꯨꯔꯦ ꯑꯗꯨꯕꯨ ngasi kuirabagi tung asida mana oiramliba phibam mawong matau aibu ubada mana haraujaba kayado sum khaluraga karino haifam khangdan chaina ama thamoi sida phaure masana sambal khajin jaduna amuk halakpa yararoidaba lambi amada chatkhrabasu aigi thamoinadi kauri itaimanang halakho itaimanang halakho Khwai pumnamakpu amuka hana Dinesh Moirang Story Time gi maikaidagi wari asibu hawdagi loiba phawba tabibagi-damak ekai khumnaba utchabaga Chatlibi thasigi meragi taraga marini panba utchabaga October gi tang taraga taruk korou numit aduda anabu wari amamuk puduna lakchari ngasi oinadi mayamdagi kainanabagi athang nijari pinabirasi